Senapati Zilada Hoji Kalentha Krakra Changba Hore, Adobo Hojik Maki, Oenadi, Ayamba Matamda, Non Kanna Jubana, Ningtam Tamag Yauna, Ingban Trabashu, Adumak Pajana Ingri Habayai. Handak Ikang Kang Haudana, Akanba Nong Lakpadagi, Hanaga Manadaba, Maung da Jilasi Miyamna, Kudong Chadaba, Tingnaki. National Highway Matakta Pauba, Achoba Turelgum Ishing Kanna Chinbadagi, Mi Amashung Gari, Chatok Chasingda, Chauno Akaiba Tokhi. Hojiksu ngaihak nong chubaga lambidagi nalada chenthagadaba isingdo ningthina chenthakiba ngamdabadagi lambi mathakta ising thumbagi khudongchadaba adumok mayoknari nongchutha laktringaida mari lainaba authority namasi yengshinbiba tangai phade amaromda nong nganna lakpa sina Senapati jilagi mapum oina lawmi singi di yamna kannabasu lei makhal makha keagi ingshang napi manamasing puthokpa jila oibana handaki nong asi manamasing thapasing damaktadi yamna kanare mahimaron hek khunba loibuga nong lakpasina panbising ningthina hauduna marangkaina puthokpagi yabagi oithokpa leire adubu law sugadaba matamdi khara watli hojiksu kobi phun yamna marangkaina phangli amaromda hojik jila asida yeningtha loisilakwa matam oibana jila asigi ching amasung umang pungnamak pungsang sangduna yengba yam phajaba matam oiri hojik Senapati jila dasu Board of Secondary Education Manipur amadi Council of Higher Secondary Education Manipur na class 10 amasung 12 gi parikha ningthina chathari class 10 gi oina jila asigi center tarada mahiroi 1936 parikha thari class 12 tana center mangada 1393 na parikha thari parikha ani asi mahiroi singi career gi damak yamna maru oibana mahiroi singna yamna thawai hakchang yauna kanna hotnari amaromda parikha center oidaba mafam singda angang sing changnaina regular physical class tawba hore masina matam sangna school kaba phangrudraba angang singda yamna nungai hale Senapati jila dasu Azadi ka Amrit Mahotsav ki thoram kya leptena panthokli masigi sharuk ama oina district administration amasung district health society punna shinduna jilasi da block level health mela panthoknari masina jilasi gi pungangi miyamda makhal kya gi ana layengi khudong chaba piri health mela sing asida chumna ana layengda natana miyambo bahap tahanna bagi thoram kya panthokli CMHT gi ming chanba amasung card ingthokpa amadi COVID-19 vaccine kapagi thorang kya so pangthokli jilasi dasu machi oeba chinjak pichabagi thakai pangthokhi jilasi gi ICDS na tungan ba department kya ga khut samnaraga miyamda khwaidigi manung hungjingbal leiba mafamda phauba machi oeba chinjak maru oibdo khanghanna thoram kya sinki masida natana Anganwadi center singda nutri garden haibadi machi oeba chinjak mana masing thabagi matangdasu miyamda khanghanki chadliba April tha si Christian lining chatpa miwai singidi yamna maru oiba tha amani Christian na mapung oina khuntaba Senapati jila dasu dharma gi chatnabi amasung haro tayamga loinana Good Friday amasung Easter Sunday yamna ningthina panthokna khi ningthina laiteng laba church singda Good Friday gi akhannaba laison chaba amasung Easter Sunday gi sunrise service panthokna khi Manipur punbagi oina COVID-19 gi laichat asi yamna phagat paga loinana Senapati jila dasu haujik laichat asi leitabaga manare yongsha kaisa phawbada jilasi gi oina punna sample lising marfu nithoi henna test tawkhibada lising ani chamanga romtamak positive oiki laichat asida mi taranithoi sikhi adubo hojikti active case leitaba gumle adumai namak mari suba wave ama lakpa yabagi koithokpa leibana aikhoi adumak checking khisi nara roi hena kumthokpa yadri covid protocol ngakna chatpa tangai phatri hojik asi Manipur pumbagi oina aing asha onnaba matam oibna ana ayek tanaba maru oina angangsinggi hakselgi damak yamna henna checking batangai phadaba matamni amaromda sagat lakpa amasung nong lakpa matamda kang yamna thokpa matamsu oirakadabnina district health authorities na tongan ba checking thorang kya nangjauna na lokhat hobo chumgani masiga loinana jilasi toina ching ningkhaibagi khudong chadaba mayok nabana nungchu thalaktringai mamangda district headquarters ga jilasi gi khungang singa shamnaba lambising ningthina semjan bi haubna tungi yaiphaba oigani jilasi gi miyamna Manipur anoba sarkar dagi makhal makha gi asha yamna tauri lairiba sarkar sida mantri oiba jila asigi mihut yaudrabasu sarkar sina chap manaba meeting na yengbi rakani haibishi Senapati jila gi miyamna thajabani